ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠꯁꯤꯗ ꯏꯅꯦꯒꯤ ꯃꯥꯡꯗ ꯏꯃꯧꯒꯤ ꯐꯖꯔꯕ ꯃꯥꯏꯊꯣꯡꯗꯨꯅ ꯃꯈꯥ ꯂꯥꯞꯅ ꯑꯃꯨꯛꯇ ꯅꯣꯛꯂꯛꯎ ꯏꯅꯦꯒꯤ ꯏꯕꯦꯝꯃ ꯊꯥꯖ ꯏꯅꯦ ꯑꯩ ꯆꯠꯆꯔꯨꯈꯤꯒꯦ ꯐꯖꯅ ꯃꯨꯟꯅ ꯇꯣꯠꯂꯨ 이니는 레락리바 싱주 보라세 자민나라가 나코이 아니 퉁나보 오유고 이니기 와리시디 따압도 ям 누아이리 거기 흑진 가디언시디 똑똑하자 그래다 누파야 만데고 마티 카라 콩나 가라파시다 아도 와부 파나바 그리 세바 떠저 우하이버게 해요 야 말리코 그인데 말리고 거도 불어 안 오비도 ngasize mayam kano tawdoine diamond ring ko lila nam doine ba kano taw akoi mayam se hawra doine ado yumdagi di phajada number sangaktre ba ko hobe tawra changai ni ba moina ne khangbra aido hodomi ba adu dugi ne uktu de la aduna yumda number sangaktre ba irona ne channi 한바다부디 좀 본나 저니 아두기 호직도 자 탁고 떠나도네 자 탁고 떠나라가네 남마가 남어도 수플랍 영미나시고 딜라기 카메라 그노 떠이니 거기 나이도 타도키게 그다가 하우도이니 딜라 양기 아티스트 마카이 오이도이니 예 믿었다 그봐 hawdore hojik nai hana thoani naisanda hana kadai laigre hero heroni duna 아실레 heroni laire aina mani ni tuti oiga dauribani diamond su yahallu aideda diamond su yauri keno tawba mathang la bade kan semjila mage ko ma ai ko sa ai gi mingda hangjawani cameraman sini ai sa lo ki mama oina kharam ai bude le hawra aswai dai nang chalanga nam ko abu sidale mama no oina kharam ma 보이네. 방에 나가는 것도 없을 거. 쟁반이. 에이, 자는 빠가네. 자가도 통하나 봐. 떡시. 보이네. mayam akhoi lila horomdagi haidi yaifam mangoni jaba haitare asigi matang sidi ai do chathok chachin problem khara oibanina kaino tawdre haidi aigi mamma haitare aigi mamma na oina tawhalle sigi matang se mayam chana dore Hindi kya buchaning de house. Hero na sila ire, hero ni na sila ire. Ako sir sila ire. Diamond gyung si Paris sir udoy ni papung sa sabi ni. Ayan sila ire. Mama,
Sabidore. Ha tanja dore. Koi sister madi imasi laire. Sister. Kaido wai no khummido. Khumgonu ne. Gima thangila de akta tawgada bani. 이제기디. Kamu yarbo? 이제 여기. Mama chaning de haya. Sa hi hello the stop you. 하이 할로. Sudah record tahu doanya. Record tahu berapa ni pun ada samin lagi dia tu masa tak ada nama jerak ya. Cani ni ya. Ibi oh tahu lah. Ikan jana. Tahu sih. Gari makon nama tanya. Resim orang tu bermana. 이네. Resim ba, yang labra. Imung nasa mo cang. 보이니. 그래 좀 야지. 심할 거 뭐. 어금 람람 날라거니고 이. 너희 각생 군제 양 싸워 해야지. 그거? 꼭 이거 안 돼. 어. Pahan dukan maca ama aina phamni na tawbise ngan ta na hangge haiba hekta ngamde ha office nang na ba chak ising bo na ba makhoi di nupa ni na office thengkrani chak piro hekta hairakan isa nupa su mapalam da leikre yum sida mateng pangbi na ba leite haibase khangai bani nani bi ima Himbi ma positive hanbi ko gari madi khabi o akhang cha madi changi ne ibungo tari lawsige kwa sa sira 이네. 에디 과사자디 진짜 회수는 비비요. hoi hoi rai le cha bokkan ga duna asese ibungo sida leire 보이네. 시아수시 다르지. hoi hoi kala khang lai bi ma ibe ma positive hanbi ko 이네. 아이너로 한거 그냥 칸까 우리 시. nieda 이네 거의 오케이. Kari wano ne ibungo na hangni du bo hek thai wini da 이네 거기 내가 좋아시다. 다저거 위를 샵이 뭐가 강비브라. akhang ga mana le sabi ma hang bose tarai tarai budi natti ko koi bungo ho khangi atutu asidagi thonggal humari chatlaga nei ekhoi le kai ni ibungo di kadai dagi no minne kai kai 이네. 아이부디 싱점이 되기니 민나 레신버 거위. Isin naudi kaya no mungkin kan 그거? isin naudi kaya no isin naudi kaya no ima pabuk suna lei ko 이네. 시리 나오부디 에이텐다 보이. 바보이 마오시오 런슈나 레이리. ngai ko ne ibungo di ekhoi gi thajadi matau karam na khangni ba 이네. 누미또 강호드나 애기 가리기 마망다 산그라 신토에. 이마! 아유 이마! 이제 다시 되니. 손이 것도 없다. 지대 못하게 한다는 방비우 봐. 꼭 먹으러. 나오네. 그릇이 떠오네. 라이브때 이클 딸기. 뒤에 지금만 집에 개크고 말해. 이제 루마 지내 대독게. 사도 양면 와이트디 똑돌이 세치요. 야니다. 그래서 떠오르다. 아도 마tam수 땡질락라버니나 레카이기 미 토락라버디 와톡 사우토락라니
ꯌꯥꯅꯤꯗ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯗꯣ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯊꯣꯛꯂꯛꯂꯕꯗꯤ ꯋꯥꯊꯣꯛ ꯆꯥꯎꯊꯣꯔꯛꯂꯅꯤ ꯗꯗꯥ ꯅꯪ ꯂꯩꯀꯥꯏꯒꯤ ꯃꯤ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯆꯠꯈ꯭ꯔꯣ ꯍꯣꯏ ꯑꯗꯨꯗꯤ ꯍꯛꯆꯥꯡꯁꯨ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯑꯗꯣ ꯋꯥꯔꯧꯕꯤꯕꯗꯤ ꯌꯥꯗꯦ ꯁꯣꯝꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯑꯩ ꯅꯣꯡꯃ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯑꯩꯒꯤ ꯃꯤꯡ ꯊꯥꯖ ꯀꯧꯋꯦ ꯑꯣ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯒꯦ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯇ ꯌꯨꯝꯗ ꯍꯜꯂꯛꯈꯤꯒꯅꯤ ꯑꯣ ꯏꯅꯦ ꯚꯥꯞꯅ ꯇꯥꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔꯒ ꯄꯤꯔꯝꯕ꯭ꯔꯣ ꯅꯪꯒꯤ ꯃꯤꯡꯒ ꯍꯥꯏꯔꯝꯕ꯭ꯔꯣ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯌꯥꯝꯅꯕꯨ ꯅꯨꯡꯁꯤꯕꯤꯅꯦ ꯃꯥꯁꯨ ꯌꯥꯝꯅ ꯐꯕꯅꯤ ꯏꯕꯨꯡꯉꯣ ꯁꯤꯒꯤ ꯀꯥꯔꯗꯁꯤꯗ ꯑꯩꯒꯤ ꯅꯝꯕꯔ ꯃꯤꯡ ꯂꯩꯐꯝ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ ꯁꯤꯅꯤ ꯀꯔꯥꯏ ꯊꯥꯖꯅ ꯂꯥꯛꯄꯒꯅꯦ ꯏꯅꯦꯅ ꯁꯣꯏꯗꯅ ꯄꯤꯕꯤꯔꯒꯦ ꯏꯕꯨꯡꯉꯣ ꯍꯣꯏꯅꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯒꯦ ꯍꯣ ꯆꯠꯂꯣ ꯏꯕꯨꯡꯉꯣ ꯃꯁꯛꯇ ꯐꯖꯔꯤꯕ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅꯔꯛꯄ ꯃꯥꯜꯂꯤꯗ ꯄ꯭ꯂꯤꯁ ꯋꯥ ꯑꯃꯨꯛꯇꯪꯒ ꯍꯣ ꯆꯠꯂꯣ ꯏꯕꯨꯡꯉꯣ ꯃꯁꯛ ꯃꯇꯧ ꯐꯤꯕꯝ ꯃꯨꯔꯇꯤꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯐꯗꯅꯄ ꯃꯥꯜꯂꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯁꯤꯗ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦꯕ ꯃꯄꯥꯁꯨ ꯂꯩꯔꯝꯗꯦ ꯃꯆꯥꯅꯨꯄꯤꯅꯦꯅ ꯃꯃꯤꯡꯒ ꯄꯟꯅꯅꯤꯡꯗꯦ ꯀꯔꯥꯏ ꯆꯠꯅꯈ꯭ꯔꯦ ꯏꯃꯥ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯄꯥꯕꯨꯡꯗꯣ ꯍꯌꯦꯡ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯀꯅꯤꯅ ꯐꯨꯔꯤꯠ ꯐꯩꯖꯣꯝ ꯁꯨꯖꯔꯨꯕꯅꯦ ꯆꯥꯛꯇꯣ ꯀꯨꯏꯔꯣꯏ ꯅꯆꯥ ꯊꯨꯅ ꯊꯣꯡꯖꯔꯨꯔꯒꯦ ꯍꯥꯏ ꯆꯥꯛꯇꯣ ꯍꯥꯟꯅ ꯊꯣꯡꯗꯣꯛꯂꯒ ꯐꯤꯗꯨꯅ ꯀꯣꯟꯅ ꯁꯨꯕ ꯌꯥꯗꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯅꯣꯡ ꯈꯔ ꯂꯥꯛꯄꯁꯤꯗ ꯀꯪꯕ ꯉꯝꯍꯧꯔꯣꯏꯗ꯭ꯔꯅ ꯁꯨꯖꯔꯨꯕꯅꯤ ꯏꯃꯥ ꯃꯤꯅ ꯉꯥꯡꯂꯒꯁꯨ ꯃꯆꯤꯟ ꯃꯆꯥꯁꯦ ꯕꯔꯦꯡ ꯄꯥꯈꯨꯝꯅ ꯈꯨꯝꯃꯤꯅꯦ ꯕꯔꯦꯡ ꯄꯥꯈꯨꯝꯅ ꯈꯨꯝꯃꯤꯅꯦ ꯍꯥꯏ ꯑꯩ ꯋꯥ ꯉꯥꯡꯍꯟꯕꯤ ꯇꯥꯍꯟꯒꯅꯨ ꯍꯥꯏ ꯆꯥꯛꯇꯣ ꯍꯥꯟꯅ ꯊꯣꯡꯗꯣꯛꯂꯒ ꯐꯤꯗꯨꯅ ꯀꯣꯟꯅ ꯁꯨꯕ ꯌꯥꯗꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯅꯣꯡ ꯈꯔ ꯂꯥꯛꯄꯁꯤꯗ ꯀꯪꯕ ꯉꯝꯍꯧꯔꯣꯏꯗ꯭ꯔꯅ ꯁꯨꯖꯔꯨꯕꯅꯤ ꯏꯃꯥ ꯃꯤꯅ ꯉꯥꯡꯂꯒꯁꯨ ꯃꯆꯤꯟ ꯃꯆꯥꯁꯦ ꯃꯤꯅ ꯉꯥꯡꯂꯒꯁꯨ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯃꯄꯥꯗꯨꯗꯩ ꯍꯟꯖꯦꯕ ꯃꯤꯅ ꯉꯥꯡꯂꯒꯁꯨ ꯈꯨꯃꯤꯟꯅꯗꯤ ꯀ꯭ꯌꯨ ꯃꯇꯦꯡ ꯑꯃ ꯄꯤꯕꯤꯌꯣ ꯃꯃꯥꯡꯒꯤ ꯀꯩꯅꯣꯗꯨꯒꯤ ꯍꯦꯔꯣꯏꯟꯒꯤ ꯀ꯭ꯌꯨ ꯃꯇꯦꯡ ꯄꯤꯕꯤꯌꯣꯕ ꯄꯥꯕꯨꯡ ꯃꯤꯅ ꯉꯥꯡꯂꯒꯁꯨ ꯃꯆꯤꯟ ꯃꯆꯥꯁꯦ ꯌꯥꯗꯦ ꯕꯔꯦꯡ ꯄꯥꯈꯨꯝꯅ ꯑꯩꯅ ꯀꯔꯤꯔ ꯂꯪꯖꯔꯨꯕꯒꯤꯗꯣ ꯏꯃꯥ ꯅꯆꯥꯒꯤ ꯀꯨꯝꯍꯩꯁꯤꯕꯨ ꯌꯦꯡꯕ ꯉꯝꯕꯤꯔꯤꯕ꯭ꯔꯣ ꯅꯆꯥꯁꯨ 이마기 내 뚱인자락라게 이마 깜빡이 건재가 맞다리 시부 이삭이 건재는 많이 그래 마치 이삭이 많이 통시 이란 강신도 그것도 아두가 이삭이 메로드기 삐라는 거리 아생도 나빠본다 빨래리비요 나빠이 밤다 탐리바 어렵어도 나빠는 문내 강이네 빠기 베마 Nasibi Pabong, ay po Imado, yam na nung sirag ni Pabong. 빠기 베마 까꾸는 또 이문식이 찔비시에세 이빠는 로이는 강이네 마땀시 탱그러가니 싹도 통통으로 성어성어 Uy, Pabong, 줍니다. 알라만 신나 하이나봐.
ꯅꯪꯕꯨ ꯅꯨꯡꯁꯤꯅꯔꯕꯗꯤ ꯑꯄꯣꯛꯄ ꯈꯛꯇꯅ ꯃꯆꯥ ꯅꯠꯇꯦ ꯄꯣꯛꯇꯕꯁꯨ ꯃꯆꯥꯅꯤ ꯍꯥꯏꯅꯤ ꯃꯗꯨꯒꯤ ꯄꯨꯛꯆꯦꯜꯗꯨꯗꯤ ꯅꯉꯣꯟꯗꯗꯤ ꯆꯦꯜꯂꯝꯗ꯭ꯔꯦ ꯍꯥ Nama hai tabi. Ine, chini keji amaga chamana pi ke terapi bado. Adu mata ka pibi. Hai ma. Thaja, nangi sasi ni belai. Ini ne, nanga ngai ram ni bani. Nanga wari sana to bani. Maning am tasang. Sang mapang sana bani. Ngai ram. Kari wari bu oi sang. Sango. Hoi ne, changage. Ne, kari wari no. Oh, yani ini dia tu masih utama tu. Hoi ne. Ya, ini dia kau bilang mana tu ayu siapa? Ngai ko. Oh, tamu saya pun kan nabi roh ni. Sang khong du da. Da mana ni betul. Oh, hai. Oh, pada. Ngai ko ni. Nangi lai ba ki sang khong du da mana ni betul. Kai da hu de. Ine, aigi daksiro. Hoi ni. Ine, nahan numidang mai laktaba numito. Aduda aina kendal thibadane. Mangol gi dari da tusan khibani ne. Oh, nahan mai mutkhre na imungda kendal thibada mangol gi dari da tusiliba. Yamna bunuk ni ne. Aigi wado soira mali ne. Maning thongi thongjilda theng진bada haigi tawbani ne. Hoida. Mangol gi dari da bu theng진gera. Maning thongi thongjinda bu theng진gera. Dapgi maram ini loina khangida. Ini sima. Nangi dapam dahalliba pakhangdo. Hala ame aina ibungo kari laisige. Sorry, one. Muhala. Ya. Nangi laibakta dapam dahalliba pakhangdo. Hala ame aina dukan thong hek hangbaga masu dukan tamna changsilai aina ibungo kwasa sira hangnubada ine aidi kwasa jade central face oina pibiu haidana central face pire hai aduga ne nangi minga hangai numituda thokiba thongdok singdo ini da sit nangi sarame Ine, mabu kadai gini haramge. Maming kari kawi haramge ba ine. Aidi am khangninge ba ine. Ya. Isa rupa dubu chathokraba mai ka da lagi bejalane ibungo laisembo onang bukai da lage Ima, ai ka da lai kai hai ma. onang bo sum phamung hipsin duna lairabro miramgi hawa nusitka akhoi sigi hawa nusitka manadabani narakani ko Hoi ma sidi. Ai su khangi ba. ado nakhoi pabungsu office tagi halaglani nakhoi pabungna office tagi halakpada nang leiramdrabadi na pabungna nungairoi ko imasu maruki selam ta thilugige ima thuna halakani nang chathongonu ko Hoi ma. ho ima sele Su phone da pakhang amaga wari sanabase. Dadana ihan hanba. Adudi nomatang mapam amadong na siya. Hoi yayi unase. Adudi kaya na sige. Haujikti matamsu phatabanina. Pan dukan phambi ine leimado. Adu hoida unarase. Lakliba tangkun nomaijing numita lakpiro. Aisi soidana leiramage. Numituda unarase. Ado haujik wari sanarisibu dalisembo hoigi ahalaman singdi leitro. Laite? Ithandani. Laite? Ithandani. Abung na office ki. Imasu maruki sel thim saki.
ꯄꯥꯕꯨꯡꯒ ꯏꯃꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯂꯩꯖꯕꯅꯤꯗ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯅꯨꯃꯤꯠꯇꯣ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯑꯒꯦ ꯑꯗꯨꯗꯤ ꯐꯣꯟ ꯊꯝꯕ ꯌꯥꯔꯕꯣ ꯊꯝꯕꯤꯔꯣ ꯊꯝꯕꯤꯔꯣ Direction to director makha sa. Leite ithandani pabung no office ki imasu marupi sentin bachaki pabung ngai maga koi hum khot lei jawani da hare ne dudi numito ai soidana laage dudi kon thamba yarboꯊꯝꯕꯤꯔꯣ ꯊꯝꯕꯤꯔꯣ ꯑꯩꯁꯨ ꯊꯝꯖꯔꯒꯦ ꯊꯣꯏꯕ ꯑꯩꯒꯤ ꯋꯥꯈꯜꯁꯤ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦꯗ ꯏꯆꯥꯅꯨꯄꯤ ꯊꯥꯖꯅ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯖꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯋꯥꯈꯜꯁꯤ ꯈꯔꯒꯤ ꯃꯈꯩꯗꯤ ꯄꯣꯊꯥꯕ ꯐꯪꯒꯅꯤꯁꯦ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯀꯔꯤ ꯀꯔꯝ ꯇꯝꯂꯤꯒꯕ ꯑꯣ ꯀꯔꯤꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯍꯟꯗꯛ ꯃꯔꯛꯁꯦ ꯃꯆꯤ ꯃꯆꯤ ꯈꯨꯗꯤꯡꯒꯤ ꯑꯉꯥꯎꯕ ꯃꯤꯗꯧꯅ ꯃꯔꯨꯝ ꯃꯔꯨꯝ ꯁꯣꯜꯂꯒ ꯂꯩꯕꯤꯔꯤꯕꯁꯤꯕꯣ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯀꯅꯥꯅ ꯊꯣꯛꯍꯜꯂꯤꯕ ꯍꯥ ꯀꯅꯥꯅ ꯊꯣꯛꯍꯟꯒꯦꯕ ꯍꯣ ꯑꯗꯨꯗꯤ ꯑꯩꯅ ꯊꯣꯛꯍꯟꯕ ꯑꯍꯟꯕ ꯇꯥꯔꯤꯅꯦ ꯅꯠꯇꯗꯤ ꯏꯃꯨꯡꯁꯤꯗ ꯅꯪꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯅꯦ ꯃꯃꯥ ꯉꯁꯤꯗꯤ ꯅꯉꯣꯟꯗ ꯑꯩ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯅꯪ ꯃꯨꯟꯅ ꯇꯥꯎ ꯃꯄꯥꯟꯂꯣꯝꯗ ꯅꯪ 이스ꯉꯁꯥꯏꯒꯤ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯍꯥꯏꯒꯦꯅ ꯈꯟꯅꯔꯛꯀꯅꯤꯀꯣ ꯈꯟꯅꯔꯛꯀꯅꯤ ꯅꯠꯇꯗꯤ 이몽시대 낭나 사나리블 레라 쿠디막 아이 왜나 칸이네 마마 나시디 너원다 아이 와 카라 하이게 능 문을 따오 마팔롬다 나릭 담리바 능 해포파 나산 파두나디 마시야 시부 막 해포미나바 마시야 동나 칼리 마시야 시나수 막 해포미나바 모파니 하이나 칸두나 아힝 tin 카이다나 피사론 사도두나 모파 누파기 셀 타바다 마땡 카르당 오르바수 하이두나 깐 호너리 마시다 까리기노 난 아숙야나 아산 미란 카이르바시고 호 아두디 따네 따 왜 나버리면 마기 따네 따다 두데기 살롱롱 그러게 야예 너 좀 삼지로고 야래 나이 좀 나오게 따네 가는수 진짜도 군바 사리네 이사누비야 시나 아수야ም나 깐나 호나리비시다 너나 웃다기 해여봐 까다이 레이크레 아이길 세이도 마시디 토이바 이기 강한게 마팜 자네불 레르미네 아이길 세이샤 강브라 능 하 강브라 능 하 아이기 능 강한게 능 능 강브라 능 마시디 능 하 강브라 능 바봉가 이마가니네 바봉 바봉 야레세 야레 도피로 야레세 또 깜짝이 나신도 깐코다나 하 깐코다나 깜짝이 야레 바봉 야레 바 도피로세 바봉 타와 마사까니 할바도 잡비루로 아유 헤 아이 한테 거든 능 룸시다 레르모는고 나 자꾸 얘기인데 이마 속브레세 그다이 속기 얘기세 이마가 거기라카노 나라로이 나비 나만 이마 세 그다이 속분을 얘기세 마 이마가 거기라카노 마치 보는 막체 나가 돈다 나한테네 봐 아이 나가 진짜 이샤리체 난 비로고 타바 감도 살고 얘 아이 파문가 가kal라가네 돈으로 톡게 이마 낭기 복제요세 안각빠니까 틱시네 아주 세기노니 능신기 아니 마카 아니 뿡아니 가홈 우나와게 홈도 내일 아빠가 뭐고 잡아내 해요 아 많이
Sidi nuko koi sidi Lay mathada nuko dukan da nate kano da yumda yumda lay magi yumda ꯑꯩꯈꯣꯏꯗ ꯎꯅꯕ ꯑꯣꯏꯗꯕ ꯂꯩꯃ singsu chaminaba ꯊꯥꯖ ꯃꯥꯕꯨ ꯁꯣꯏꯗꯅ ꯊꯥꯖ ꯃꯥꯕꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯕꯨ ꯁꯣꯏꯔꯣꯏꯗꯧꯔꯤꯕ ꯖꯥꯠꯂꯥ ine ma soidana lakani pung anida soidana lakani na nasaido phone da tawre ꯑꯣ ꯐꯔꯦ ꯐꯔꯦ ꯑꯃꯨꯛ ꯇꯦꯛ ꯂꯧ nuko nuko phone da kano pabu tawri hai kano hoi phone da hai hayo ba amta hala ꯑꯧ ꯍꯥꯏ ꯃꯀꯣꯛꯇꯒꯤ Sorry. ꯊꯥꯖ ꯃꯥꯕꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯕꯨ ꯁꯣꯏꯔꯣꯏꯗꯧꯔꯤꯕ ꯖꯥꯠꯂꯥ ine ma soidana lakani pung anida soidana lakani na nasaisu phone tawraga hai amgai de ko ine ma soidana lakani pung anida soidana yorkani na nasaisu phone da haire soidana lakani ne ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯄꯨꯡ 2ꯗꯤ ꯇꯥꯔꯛꯀꯗꯧꯔꯦ ꯗꯨꯀꯥꯟ ꯃꯅꯨꯡꯗ ꯅꯪꯅ ꯁꯨꯝ ꯂꯩꯕꯁꯦ ꯃꯤꯅ ꯎꯔꯒ ꯐꯖꯗꯦ ꯏꯅꯦꯁꯨꯅꯦ ꯗꯨꯀꯥꯟ ꯊꯣꯡ ꯑꯃꯨꯛꯀ ꯂꯧꯒꯦ ꯏꯅꯦꯁꯨꯅꯦ ꯗꯨꯀꯥꯟ ꯊꯣꯡ ꯉꯟꯅ ꯍꯥꯡꯅꯕ ꯍꯣꯠꯅꯕꯗ ꯏꯃꯨꯡꯗꯣ ꯆꯥꯏꯔꯝꯒꯅꯤ ꯁꯣꯁꯦ ꯁꯦꯁꯦ ꯊꯣꯡꯗꯣ ꯍꯥꯡꯂꯒ ꯆꯥꯏꯔꯤ ꯈꯣꯠꯂꯤꯕꯁꯤꯡꯗꯣ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯝꯃꯨ ꯏꯅꯦꯅꯦ ꯃꯥ ꯂꯥꯛꯂꯒ ꯆꯪꯃꯤꯟꯅꯔꯝꯂꯒꯦ ꯆꯪꯉꯝꯃꯨ ꯆꯪꯉꯝꯃꯨ hoi ine ai sangamagi ko ꯆꯪꯉꯝꯃꯨ ꯆꯪꯉꯝꯃꯨ ꯑꯃꯨꯛꯀ ꯍꯥꯏꯔꯛꯑꯣ ꯍꯣꯏ ꯍꯣꯏ ꯆꯪꯉꯝꯃꯨ ꯆꯪꯉꯝꯃꯨ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯉꯥꯡꯅꯣ ꯃꯃꯥ ꯑꯁꯤꯅ ꯐꯠꯃꯟꯗꯕꯗꯒꯤ ꯃꯁꯥꯁꯦ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯜꯂꯕꯅꯤꯅꯦ ꯐꯈ꯭ꯔꯕ ꯑꯉꯥꯡꯅꯤ ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯐꯔꯤꯕ ꯒꯥꯔꯤ ꯑꯃ ꯗꯨꯀꯥꯟ ꯇꯝꯅ ꯊꯧꯖꯤꯜꯂꯛꯏꯁꯦ ꯃꯥ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯃꯥꯅꯤꯅꯦ 이봉 ꯂꯩꯁꯦꯝꯕ ꯆꯪꯉꯛꯑꯣ ꯆꯪꯉꯛꯑꯣ ꯏꯅꯦ ꯉꯁꯤꯁꯦ ꯏꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯃꯥꯒ ꯎꯅꯁꯦꯅ ꯍꯥꯏꯅꯕꯅꯤ ꯑꯗꯣ ꯃꯥꯕꯨ ꯂꯥꯛꯇ꯭ꯔꯤꯕꯣ ꯏꯅꯦ 이봉 ꯂꯩꯁꯦꯝꯕ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯦ ꯃꯥꯅ ꯈꯔ ꯍꯦꯜꯂꯝꯒꯗꯧꯕ ꯃꯥꯜꯂꯤꯀꯣ ꯃꯥꯗꯤ ꯉꯁꯥꯏꯅ ꯂꯥꯛꯇꯨꯅ ꯗꯨꯀꯥꯟ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯑꯅꯤ ꯅꯪꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯤꯕꯅꯤ ꯃꯥꯅ ꯅꯪꯕꯨ ꯅꯤꯡꯖꯕ ꯅꯨꯡꯁꯤꯖꯕꯁꯤꯗꯤ ꯂꯩꯇ꯭ꯔꯦꯍꯦ ꯏꯕꯨꯡꯉꯣ ꯏꯅꯦꯁꯤ ꯃꯥꯕ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯗ ꯏꯅꯦ ꯎꯟꯗꯒ ꯅꯣꯛꯅꯤꯡꯉꯦ ꯍꯣ ꯑꯩ ꯆꯪꯉꯛꯄ ꯌꯥꯔꯕꯔꯣ chango ine 이네나 ꯂꯩꯔꯛꯂꯤꯕ ꯁꯤꯡꯖꯨ ꯕꯣꯔꯥꯁꯦ ꯆꯥꯃꯤꯟꯅꯔꯒ ꯅꯈꯣꯏ ꯑꯅꯤ ꯊꯨꯡꯅꯕ ꯑꯣꯏꯌꯨꯀꯣ 이네ꯒꯤ ꯋꯥꯔꯤꯁꯤꯗꯤ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯌꯦ ꯊꯥꯖ ꯆꯤꯡꯈꯣꯡꯗ ꯒꯥꯔꯤ ꯊꯝꯂꯝꯂꯒ ꯈꯣꯡꯅ ꯀꯥꯔꯛꯄꯁꯤꯗꯤ ꯋꯥꯗꯤ ꯋꯥꯏꯍꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯒꯥꯔꯗꯦꯟꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ nupa yam mande ko ꯑꯁ mati khara khongna karapasida ado waba phanaba kai seba tawjara u haibage haibiyo ꯌꯥꯝ ꯃꯥꯜꯂꯤꯀꯣ kaina maliba ꯑꯗꯨꯕꯨꯔꯣ ꯑꯅꯧꯕꯤꯗꯣ ꯑꯗꯣ ꯑꯩꯕꯨ ꯋꯥꯕ ꯐꯍꯟꯒꯦ ꯍꯥꯏꯔꯗꯤ ꯏꯁꯩ ꯐꯖꯕ ꯑꯝꯇ ꯁꯛꯂꯛꯑꯣ aiba aine sei sa adi Mana ko, di si, so hagdo hano.
ꯏꯁꯤꯡꯗ ꯁꯜꯂꯨꯗꯅ ꯌꯥꯏ ꯍꯥꯏꯔꯒꯦ ꯑꯗꯣ ꯑꯩꯕꯨ ꯋꯥꯕ ꯐꯍꯟꯒꯦ ꯍꯥꯏꯔꯗꯤ ꯏꯁꯩ ꯐꯖꯕ ꯑꯝꯇ ꯁꯛꯂꯧꯗꯅ ꯑꯩꯕꯣ ꯑꯩꯅ ꯏꯁꯩ ꯁꯛꯂꯛꯑꯗꯤ ꯂꯩꯀꯥ ꯈꯨꯗꯤꯡꯗ ꯇꯣꯡꯂꯤꯕ ꯈꯣꯏꯃꯨꯁꯤꯡꯁꯦ ꯂꯣꯏꯅ ꯄꯥꯏꯊꯣꯛꯈ꯭ꯔꯅꯤ ꯑꯩꯅ ꯏꯁꯩ ꯁꯛꯂꯛꯑꯗꯤ ꯂꯩꯀꯥ ꯈꯨꯗꯤꯡꯗ ꯇꯣꯡꯂꯤꯕ ꯈꯣꯏꯃꯨꯁꯤꯡꯁꯦ ꯂꯣꯏꯅ ꯄꯥꯏꯊꯣꯛꯈ꯭ꯔꯅꯤ ꯊꯋꯥꯏ ꯇꯥꯅ ꯂꯩꯍꯤ ꯆꯨꯞꯆꯔꯤꯕ ꯈꯣꯏꯃꯨꯁꯤꯡꯁꯦ ꯄꯥꯏꯊꯣꯛꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯋꯥꯈꯪꯗꯕ ꯇꯥꯔꯣꯏꯗ꯭ꯔꯣ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯗꯣ ꯊꯥꯖ ꯅꯈꯣꯏꯒꯤ ꯀꯛꯆꯤꯡ ꯈꯨꯟꯁꯦ ꯌꯥꯝꯅꯁꯨ ꯆꯥꯎꯋꯤ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯐꯖꯩꯌꯦ ꯑꯗꯨꯒ ꯊꯥꯖ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯍꯜꯂꯤꯕꯗꯤ ꯆꯥꯎꯈ꯭ꯔꯕ ꯈꯨꯟꯁꯤꯒꯤ ꯃꯌꯥꯏꯁꯤꯗ ꯇꯨꯔꯦꯜ ꯑꯃꯅ ꯊꯦꯛꯅ ꯀꯣꯏꯅ ꯆꯦꯜꯂꯤ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯍꯜꯂꯤ ꯊꯥꯖ ꯑꯩꯈꯣꯏ ꯈꯨꯟꯁꯦ ꯌꯥꯝ ꯐꯖꯕꯅꯤ ꯍꯣꯏ ꯑꯗꯣ ꯃꯈꯥꯗ ꯀꯨꯝꯊꯔꯁꯤꯔꯥ ꯆꯤꯡꯗꯣꯜꯁꯤꯗ ꯁꯨꯝ ꯂꯩꯕꯁꯦ ꯅꯨꯡꯁꯤꯠ ꯌꯥꯝ ꯁꯤꯠꯂꯦꯕ ꯀꯔꯤꯒꯤ ꯅꯨꯡꯁꯤꯠꯅꯣ ꯈꯪꯗꯦꯕ ꯀꯩꯒꯤꯅꯣ ꯊꯥꯖ ꯅꯪꯅ ꯅꯨꯡꯁꯤꯠꯇꯨꯗ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯗꯨꯕꯣ ꯅꯨꯡꯁꯤꯠꯅ ꯀꯟꯅ ꯀꯟꯅ ꯁꯤꯜꯂꯛꯑꯒ ꯑꯩꯗꯤ ꯍꯔꯥꯎꯖꯔꯤꯕꯅꯤ ꯀꯩꯅꯣ ꯅꯨꯡꯁꯤꯠꯅ ꯀꯟꯅ ꯀꯟꯅ ꯁꯤꯠꯂꯒ ꯅꯪꯗꯤ ꯀꯩꯒꯤ ꯍꯔꯥꯎꯔꯤꯕ ꯑꯣ ꯑꯗꯨꯕꯨꯔꯣ ꯅꯥꯝꯃꯤꯕ ꯅꯨꯡꯁꯤꯠꯁꯤꯅ ꯀꯟꯅ ꯀꯟꯅ ꯁꯤꯜꯂꯛꯄꯗ ꯅꯪꯒꯤ ꯁꯝꯂꯥꯡꯗꯨꯅ ꯈꯨꯝꯖꯤꯜꯂꯤꯕ ꯅꯪꯒꯤ ꯄꯤꯛꯇꯛ ꯇꯧꯕ ꯗꯥꯛꯐꯝꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛ ꯌꯦꯡꯉꯛꯏ ꯑꯩꯒꯤ ꯗꯥꯛꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ꯭ꯔꯣ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯗꯤ ꯑꯩꯒꯤ ꯗꯥꯛꯁꯦ ꯅꯣꯏꯗ ꯄꯨꯖꯈ꯭ꯔꯣꯗꯅ ꯅꯪꯒꯤ ꯗꯥꯛꯇꯣ ꯑꯩꯅ ꯄꯨꯈ꯭ꯔꯕꯗꯤ ꯁꯣꯔꯤ ꯄꯥꯕꯨꯡ ꯑꯩꯅ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯍꯥꯏꯔꯒꯦ ꯒꯥꯔꯤꯗꯣ ꯃꯈꯥꯗꯤ ꯇꯣꯡꯗꯣꯏꯅꯦꯕ ꯑꯩ ꯀꯩꯅꯣꯗꯩ ꯍꯧꯔꯛꯑꯒꯦ ꯅꯪꯒꯤ ꯗꯥꯛꯇꯣ ꯑꯩꯅ ꯄꯨꯈ꯭ꯔꯕꯗꯤ ꯅꯪꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯄ ꯇꯥꯕ ꯑꯗꯣ ꯃꯈꯥꯗ ꯀꯨꯝꯃꯁꯤꯔꯣ ꯑꯗꯣ ꯃꯇꯝꯁꯨ ꯈꯔ ꯉꯜꯂꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯇꯣꯏꯅ ꯆꯠꯃꯤꯟꯅꯕꯁꯨ ꯐꯪꯗꯦ ꯃꯇꯝ ꯐꯪꯉꯤꯉꯩꯁꯤꯗ ꯀꯗꯥꯏꯗꯅꯣꯃ ꯀꯣꯏꯔꯨꯕꯤꯁꯦ ꯗꯗꯥ ꯂꯥꯛꯑꯣ ꯁꯣꯝꯗ ꯐꯝꯁꯤ ꯂꯥꯛꯑꯣꯕ ꯍꯣꯏ ꯊꯥꯖ ꯁꯤꯒꯤ ꯂꯝꯁꯤꯕꯨ ꯀꯩ ꯀꯧꯒꯦ ꯌꯥꯝꯅ ꯐꯖꯩ ꯁꯤꯒꯤ ꯂꯝꯁꯤꯅꯦ ꯀꯨꯝꯂꯦꯟ ꯄꯥꯠ ꯍꯥꯏꯕꯗꯣ ꯐꯖꯗ꯭ꯔꯥ ꯐꯖꯩ ꯃꯥꯡꯗ ꯎꯔꯤꯕ ꯊꯝꯅꯥ ꯊꯝꯕꯥꯜ ꯊꯔꯣꯁꯤꯡꯁꯦ ꯌꯦꯡꯉꯨꯅꯦ ꯊꯝꯕꯥꯜ ꯑꯃꯒ ꯈꯣꯏꯃꯨ ꯑꯃꯒ ꯈꯣꯏꯃꯨ ꯑꯃꯒ ꯊꯔꯣ ꯑꯃꯒ ꯃꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤ ꯁꯤꯗꯣꯛꯅꯔꯤꯁꯦ ꯊꯥꯖ ꯁꯣꯝꯗ ꯌꯦꯡꯉꯨꯅꯦ ꯁꯣꯝꯗꯅ ꯅꯥꯔꯛ ꯁꯣꯝꯗꯒꯤ ꯆꯤꯛꯂꯥ ꯃꯌꯥꯝ ꯑꯃ ꯄꯥꯏꯊꯣꯔꯛꯂꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯍꯧꯅ ꯈꯣꯡꯉꯤꯁꯦ ꯑꯁ ꯀꯌꯥꯗ ꯅꯨꯡꯁꯤꯔꯕ ꯀꯥꯡꯄꯣꯡꯁꯤꯡꯅꯥꯡ ꯃꯔꯛꯇꯒꯤ ꯆꯤꯛꯂꯥꯁꯤꯡꯅ ꯄꯥꯏꯊꯣꯔꯛꯂꯒ ꯈꯣꯡꯂꯤꯁꯦ ꯅꯪꯗꯤ ꯈꯪꯉꯤꯔꯣꯏꯅꯦ ꯑꯩꯗꯤ ꯈꯪꯗꯦꯕꯣ ꯀꯩ ꯍꯥꯏꯅꯣ ꯃꯈꯣꯏꯅ ꯈꯣꯡꯉꯤꯁꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄꯁꯤꯒꯤꯅꯦ ꯍꯔꯥꯎꯗꯅ ꯈꯣꯡꯉꯤ ꯑꯗꯨꯒ ꯊꯥꯖ ꯊꯥꯞꯅ ꯆꯤꯛꯂꯥ ꯑꯅꯤ ꯂꯨꯄꯥꯡꯈꯞꯅ ꯑꯩꯈꯣꯏ ꯑꯅꯤ ꯇꯝꯅ ꯄꯥꯏꯔꯛꯂꯤꯁꯤꯕꯨ ꯀꯔꯤ ꯎꯆꯦꯛ ꯀꯧꯒꯦ ꯑꯁꯤꯒꯤ ꯆꯤꯛꯂꯥꯁꯤꯅꯦ ꯉꯥꯅꯨ ꯊꯝꯈꯣꯡ ꯍꯥꯏꯔꯤꯕꯗꯣ ꯃꯈꯣꯏ ꯑꯅꯤꯁꯦ ꯅꯣꯡꯃꯇ ꯊꯥꯗꯣꯛꯅꯗꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯏꯅꯤꯡ ꯇꯝꯕꯒꯨꯝ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯅꯤꯡ ꯇꯝꯂꯤꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯅꯥꯛ ꯇꯝꯅ ꯌꯧꯔꯛꯑꯝꯃꯒ ꯑꯃꯨꯛ ꯍꯟꯅ ꯄꯥꯏꯈ꯭ꯔꯦꯀꯣ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯅꯥꯛ ꯇꯝꯅ ꯄꯥꯏꯁꯤꯜꯂꯝꯂꯒ ꯑꯃꯨꯛ ꯄꯥꯏꯈ꯭ꯔꯤꯁꯦ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯋꯥꯏꯊꯨꯡꯅꯖꯔꯣ ꯍꯥꯏꯔꯝꯂꯒ ꯄꯥꯏꯈ꯭ꯔꯤꯅꯦ ꯅꯪꯗꯤ ꯀꯔꯤꯃꯠꯇ ꯈꯪꯉꯤꯔꯣꯏꯅꯦ ꯅꯪꯗꯤ ꯑꯄꯪꯖꯥꯎꯅꯤꯅ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯃꯈꯣꯏ ꯑꯅꯤꯗꯧꯅ ꯄꯨꯟꯅ ꯂꯨꯄꯥꯡꯈꯞꯅ ꯄꯥꯏꯃꯤꯟꯅꯒꯗꯣꯏꯁꯤꯕꯣ ꯑꯗꯨꯗꯤ ꯅꯪꯅ ꯅꯨꯄꯥ ꯊꯣꯛꯆꯗ꯭ꯔꯒ ꯈꯣꯡꯗꯣ ꯈꯔ ꯃꯀꯣꯛꯇꯤ ꯑꯣꯏꯅ ꯍꯜꯂꯛꯑꯒꯦ ꯍꯜꯂꯛꯑꯣ ꯉꯁꯤꯁꯤ
ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯠ ꯊꯥꯅꯩ ꯍꯥꯏꯗꯅ ꯉꯔꯥꯡ ꯊꯥꯖꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯤ ꯊꯦꯡꯖꯤꯜꯂꯛꯂꯦ ꯊꯥꯖꯗꯤ ꯂꯥꯛꯄ ꯑꯗꯣ ꯑꯩꯅ ꯄꯥꯎ ꯁꯨꯝ ꯇꯥꯕꯗ ꯅꯃꯥꯗꯣ ꯌꯥꯝꯅ ꯐꯔꯦꯅ ꯇꯥꯏꯅꯦ ꯅꯪꯕꯨꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯋꯦꯅ ꯇꯥꯏꯅꯦ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯨ ꯑꯆꯨꯝꯕꯔꯣ ꯑꯆꯨꯝꯕꯅꯤ ꯏꯅꯦ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯑꯄꯣꯛꯄꯤ ꯑꯃꯗꯧꯅ ꯌꯥꯝ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯦ ꯐꯔꯦꯗ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯅꯪꯅ ꯂꯥꯟꯗꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯀꯥꯏꯗꯅ ꯆꯠꯄꯒꯤꯅꯤꯅꯦ ꯍꯩ ꯒꯥꯔꯤ ꯃꯈꯣꯜ ꯑꯃ ꯇꯥꯏꯅꯦ ꯂꯩꯁꯦꯝꯕ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯑꯣꯏꯔꯝꯒꯅꯤꯅꯦ ꯏꯅꯦ ꯂꯩꯁꯦꯝꯕ ꯌꯧꯔꯛꯂꯕ꯭ꯔꯥ ꯏꯃꯨꯡꯗ ꯆꯪꯉꯣ ꯍꯣꯏ ꯏꯅꯦ ꯍꯩ ꯃꯇꯝ ꯃꯥꯡꯍꯟꯒꯨꯝꯁꯤ ꯅꯈꯣꯏ ꯑꯅꯤ ꯆꯠꯅꯅꯕ ꯇꯧꯕ ꯅꯪ ꯃꯥꯃꯁꯨꯅꯦ ꯑꯣꯐꯤꯁ ꯀꯨꯝꯂꯛꯄꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯑꯦ ꯆꯠꯅꯕ ꯇꯧꯔꯣ ꯂꯩꯁꯦꯝꯕ ꯊꯥꯖꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯌꯨ ꯏꯕꯨꯡꯉꯣ ꯊꯥꯖꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯠꯇ ꯅꯆꯥꯅ ꯇꯧꯕ ꯅꯪꯒꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯏꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯏꯅꯦꯒꯤ ꯏꯕꯦꯝꯃ ꯊꯥꯖ ꯅꯪꯒꯤ ꯑꯋꯥꯕ ꯁꯔꯨꯛꯇ ꯅꯪꯂꯛꯂꯕꯤꯅꯤ ꯅꯣꯡꯃꯇ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯪꯖꯔꯛꯇ꯭ꯔꯤꯕꯤꯅꯤ ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠꯁꯤꯗ ꯏꯅꯦꯒꯤ ꯃꯥꯡꯗ ꯏꯃꯧꯒꯤ ꯐꯖꯔꯕ ꯃꯥꯏꯊꯣꯡꯗꯨꯅ ꯃꯈꯥ ꯂꯥꯞꯅ ꯑꯃꯨꯛꯇ ꯅꯣꯛꯂꯝꯃꯨ ꯏꯅꯦꯒꯤ ꯏꯕꯦꯝꯃ ꯊꯥꯖ ꯏꯅꯦ ꯑꯩ ꯆꯠꯆꯔꯨꯈꯤꯒꯦ ꯏꯅꯦ ꯌꯥꯔꯦ ꯏꯕꯦꯝꯃ ꯌꯥꯔꯦ ꯏꯅꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯒꯦ ꯆꯠꯂꯣ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯆꯠꯂꯨꯀꯣ ꯂꯩꯁꯦꯝꯕ ꯍꯌꯦꯡ ꯄꯥꯎ ꯍꯥꯏꯗꯣꯛꯄꯗꯣ ꯉꯟꯇꯥꯅ ꯂꯥꯛꯎꯀꯣ ꯂꯤꯂꯥ ꯂꯣꯏꯁꯤꯜꯂꯛꯂꯦ ꯅꯝꯕ ꯂꯣꯏꯔꯛꯑꯕꯒꯤ ꯄꯨꯟꯅ ꯆꯥꯔꯦ ꯃꯥ ꯃꯃꯥꯅꯤꯁꯨ ꯁꯤꯗ ꯂꯩꯔꯦ ꯍꯦꯔꯣꯒ ꯍꯦꯔꯣꯅꯤꯒ ꯊꯪꯅꯩꯀꯣ ꯌꯥꯗꯦꯀꯣ ꯊꯤꯟꯕ ꯆꯠꯂꯗꯝꯅꯤ ꯍꯦꯔꯣꯅꯤꯁꯦ ꯊꯤꯟꯕ ꯆꯠꯂꯗꯝꯅꯤ ꯍꯣꯔꯦꯟ ꯊꯤꯟꯕ ꯆꯠꯂꯗꯝꯅꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯤꯕꯁꯦ ꯊꯨꯡꯅꯔꯦꯅꯦ ꯁꯦ ꯍꯧꯖꯤꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ ꯂꯤꯂꯥ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯜꯂꯦ ꯂꯤꯂꯥ ꯂꯣꯏꯔꯦ ꯑꯗꯨꯒ ꯊꯣꯛꯂꯛꯑꯦ ꯍꯦꯔꯣꯅ ꯁꯤꯗ ꯂꯩꯔꯦ ꯍꯦꯔꯣꯅꯤ ꯊꯤꯐꯝ ꯂꯩꯔꯦ ꯑꯃꯗꯤ ꯂꯣꯏꯁꯦ ꯃꯃꯥꯁꯦ ꯂꯩꯔꯦ ꯑꯃꯗꯤ ꯄꯂꯦꯝꯗꯤ ꯀꯣꯏ ꯂꯩꯈ꯭ꯔꯦ ꯊꯣꯛꯂꯛꯑꯦ ꯗꯥꯏꯃꯟꯗꯒꯤ ꯌꯨꯝ ꯇꯝꯅ ꯀꯦꯃꯦꯔꯥꯁꯤ ꯀꯩꯗꯧꯔꯤꯕ ꯐꯣꯟ ꯁꯥꯒꯠꯄ ꯊꯣꯛꯂꯛꯑꯦ ꯌꯨꯝꯗ ꯑꯩ ꯁꯝꯕꯗꯣ ꯂꯣꯏꯔꯦ ꯀꯩꯒꯤꯅꯣ ꯋꯥ ꯉꯥꯡꯕ ꯂꯦꯞꯇ꯭ꯔꯤꯗꯣ ꯅꯣꯏꯅ ꯑꯩꯅ ꯅꯝꯃꯀꯥꯟꯗ ꯀꯩ ꯍꯥꯏꯕ ꯍꯥꯏꯅꯣ ꯉꯁꯥꯏꯗꯩ ꯉꯥꯡꯉꯝꯃꯒ ꯇꯨꯃꯤꯟ ꯂꯩꯅꯒꯩꯁꯦ ꯑꯩꯅ ꯀꯦꯃꯦꯔꯥ ꯊꯥꯡꯖꯤꯜꯂꯀꯥꯟꯗ ꯀꯩꯒꯤꯅꯣ ꯂꯦꯝꯃꯤꯀꯣ ꯍꯦꯔꯣꯅꯤ ꯀꯩꯉꯥꯡꯅꯤꯀꯣ ꯂꯦꯝꯃꯤꯀꯣ ꯀꯩ ꯍꯥꯏꯔꯣ ꯍꯥꯏꯅ ꯌꯥꯗꯦꯀꯣ ꯗꯥꯏꯂꯣꯛ ꯑꯝꯇ ꯇꯧꯔꯛꯑꯣ ꯌꯥꯗ꯭ꯔꯣ ꯇꯧꯔꯣ ꯗꯥꯏꯂꯣꯛꯁꯦ ꯀꯔꯝꯕꯅꯣ ꯍꯦꯔꯣꯒ ꯍꯦꯔꯣꯅꯤꯒ ꯇꯧꯔꯛꯀꯗꯕꯅꯤ ꯗꯥꯏꯂꯣꯛ ꯒꯥꯔꯤ ꯊꯧꯕꯗꯣ ꯑꯩꯉꯣꯟꯗ ꯌꯦꯡꯉꯗꯤꯅꯦ ꯑꯃꯨꯛ ꯁꯣꯏꯗꯦ ꯍꯥꯏꯔꯣꯗꯅ ꯀꯩꯅꯣ ꯑꯩ ꯍꯥꯏꯗꯣꯏꯁꯨ ꯑꯩ ꯉꯝꯃꯣꯏꯀꯣ ꯀꯩꯅꯣ ꯆꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯕꯤꯖꯦꯁꯤꯅ ꯂꯝꯕꯤꯗ ꯑꯣꯏꯅ ꯅꯉꯣꯟꯗ ꯃꯅꯤꯡꯗ ꯍꯥꯏꯈ꯭ꯔꯦ ꯍꯦꯔꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯑꯝꯇ ꯉꯥꯏꯈꯣꯁꯦ ꯍꯣꯔꯦꯟ ꯑꯩ ꯃꯛ ꯄꯪ ꯈꯥꯝꯃ ꯍꯥꯏ ꯗꯥꯏꯂꯣꯛ ꯇꯧꯕ ꯌꯥꯗꯔꯦ ꯒꯥꯔꯤ ꯐꯨꯜ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯀꯦꯃꯦꯔꯥ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯃꯥꯒꯤ Welcome to my guys. loosilagay